ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯁꯠ ꯈꯥꯝꯖꯤꯜꯂꯛꯏ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯂꯤ ꯃꯉꯥꯜꯅ ꯑꯌꯥ ꯁꯤꯗꯤ ꯗꯥꯏꯔꯦꯛ ꯐꯣꯡꯅ ꯁꯤꯡꯅꯕꯩ ꯋꯥꯅꯤꯅꯦ ꯂꯥꯁ ꯋꯥꯔꯅꯤꯡ ꯄꯤꯔꯕꯗꯨꯗ ꯃꯥꯒꯤꯁꯦ ꯐꯥꯏꯅꯦꯜ ꯋꯥꯔꯅꯤꯡ ꯉꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ ꯐꯩ ꯌꯦꯡ ꯇꯥꯔꯦꯗꯅ ꯏꯁ ꯑꯃꯁꯤꯁꯨ ꯅꯣꯛꯇꯅꯒ ꯇꯧꯔꯤꯌꯦ ꯅꯣꯛꯎ ꯀꯨꯏꯔꯔꯣꯏ ꯍꯤꯒꯠꯂꯤꯕ ꯅꯌꯥꯗꯣ ꯍꯤꯗꯒꯗꯕ ꯂꯥꯡꯂꯦꯟꯒ ꯅꯨꯄꯥꯗꯨꯒꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯃꯉꯥꯜꯅ ꯍꯩꯁ ꯁꯤꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯁꯣꯏꯗꯅ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯉꯝꯗꯣꯏ ꯃꯥꯜꯂꯦ ꯍꯦꯔꯥ ꯑꯩꯁꯨ ꯇꯥꯟꯅꯔꯨꯒꯦꯗ ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯃꯉꯥꯜꯅ ꯌꯥꯝ ꯁꯥꯡꯅ ꯊꯧꯈ꯭ꯔꯦꯗ ꯂꯃꯥꯡꯗ ꯆꯠꯂꯤꯔ ꯈꯪꯗꯦꯃꯤ ꯂꯥꯡꯂꯦꯟ ꯍꯣꯏꯁꯨ ꯒꯥꯔꯗꯦꯟ ꯑꯃꯗ ꯆꯪꯉꯛꯂꯤ ꯃꯉꯥꯜꯁꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯈꯥꯕ ꯂꯥꯡꯂꯦꯟꯒ ꯃꯐꯝ ꯆꯥꯅ ꯐꯝꯂꯤ ꯃꯉꯥꯜꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯤ ꯈꯥꯕ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯗꯗꯥ ꯃꯇꯝ ꯈꯔ ꯉꯥꯏꯌꯣ ꯑꯩ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯒꯦ ꯑꯩ ꯇꯧꯔꯁꯤꯗꯤ ꯅꯪ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯕꯥꯅ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯣ ꯑꯩ ꯊꯕꯛ ꯍꯥꯟꯅ ꯇꯧꯈꯤꯒꯦ ꯃꯉꯥꯜꯗꯤ ꯁꯣꯝꯗ ꯆꯥꯛꯄꯗ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯇꯨ ꯂꯣꯏꯔꯦꯗꯅ ꯃꯈꯨꯠꯀ ꯄꯥꯏꯗꯅ ꯌꯥꯝ ꯆꯥꯛꯏꯀꯣ ꯉꯁꯤ ꯁꯧꯔꯛꯇꯅ ꯃꯣꯏ ꯑꯅꯤꯒꯤ ꯔꯣꯃꯥꯟꯁꯇꯣ ꯆꯥꯏꯅꯤ ꯑꯁ ꯑꯩꯗꯤ ꯌꯦꯡꯕ ꯊꯣꯛꯅ ꯋꯥꯗꯣꯔꯤꯗ ꯍꯦ ꯅꯨꯄꯥ ꯅꯪ ꯂꯤꯃꯤꯠꯇ ꯂꯩꯌꯨ ꯑꯗꯨꯗꯒꯤ ꯅꯪ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯈꯥꯕꯅ ꯑꯗꯣ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯁꯦ ꯊꯕꯛ ꯐꯪꯗ꯭ꯔꯦꯅ ꯈꯜꯂꯁꯤꯅꯦ ꯑꯗꯨꯏꯗꯤ ꯅꯪ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯣꯏꯗꯧꯔꯤꯅꯦ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯑꯗꯨ ꯇꯧꯕ ꯇꯥꯕ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯔꯗꯤ ꯅꯪ ꯄꯥꯞꯄꯨꯅꯤꯀꯣ ꯐꯥꯒꯤ ꯇꯧꯅꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯪꯁꯦ ꯌꯨꯝꯗ ꯄꯨꯅꯤꯡꯉꯦꯕꯣ ꯌꯥꯔꯦ ꯌꯥꯝ ꯄꯛꯇ꯭ꯔꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯉꯥꯏꯈꯣꯗ ꯉꯥꯛꯇꯪ ꯐꯝꯈꯤꯁꯤ ꯈꯥꯕꯁꯨ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯑꯗꯨꯃꯛ ꯐꯝꯍꯜꯂꯤ ꯃꯉꯥꯜꯅ ꯁꯤꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯑꯃ ꯌꯥꯎꯔꯤꯗ ꯁꯣꯏꯗꯅ ꯃꯤ ꯑꯃ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯕ ꯁꯣꯏꯔꯣꯏ ꯂꯥꯡꯂꯦꯟꯅ ꯗꯗꯥ ꯊꯦꯡꯉꯤ ꯌꯨꯝꯗꯤ ꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ ꯍꯥꯏ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯉꯥꯜꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯔꯛꯂꯤ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯈꯥꯕꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤ ꯑꯩ ꯁꯨꯝ ꯂꯩꯍꯧꯔꯒꯦ ꯈꯥꯕꯅ ꯍꯣꯏ ꯂꯩꯍꯧꯔꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯇꯧꯔꯛꯀꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯇꯨ ꯅꯨꯡꯁꯤꯕꯤ ꯈꯥꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯉꯥꯜꯁꯨ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯤ ꯋꯥꯏ ꯌꯥꯝ ꯁꯪꯉꯦ ꯅꯨꯄꯤ ꯀꯣꯏꯒꯦ ꯇꯧꯕ꯭ꯔꯕꯨ ꯆꯥꯛꯄ ꯍꯦꯟꯃꯟꯗꯅ ꯁꯪꯕꯁꯤ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯥꯏ ꯄ꯭ꯔꯤꯟꯁꯦꯁ ꯅꯪ ꯂꯩꯀꯣꯜ ꯆꯪꯉꯝꯕꯩ ꯐꯕꯅꯤꯀꯣ ꯔꯦꯁꯇꯨꯔꯦꯟꯠꯗꯒ ꯆꯪꯉꯝꯃꯗꯤ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯈꯪꯒꯗꯕꯅꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯔꯦꯁꯇꯨꯔꯦꯟꯠ ꯄꯥꯝꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯁꯦ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯟꯅꯗꯕꯗꯤ ꯌꯥꯗꯦ ꯑꯃꯨꯛ ꯂꯥꯛꯈꯤꯗꯅꯕ ꯂꯩꯐꯝꯁꯨ ꯈꯪꯉꯕꯅꯤꯅ ꯌꯨꯝꯗ ꯑꯣꯏꯅ ꯀꯣꯛ ꯁꯥꯟꯅꯔꯨꯒꯦ ꯑꯁꯨꯝꯅ ꯃꯉꯥꯜꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯥꯏꯊꯔꯛꯂꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛ ꯋꯥꯃꯟꯕꯒꯤ ꯐꯃꯨꯡꯗꯨꯗ ꯑꯗꯨꯝ ꯍꯤꯞꯊꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯉꯥꯜꯗꯣ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯦ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯂꯩꯔꯦ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯍꯧꯒꯠꯂꯝꯕ ꯃꯉꯥꯜꯅ ꯉꯁꯤ ꯉꯟꯅ ꯍꯧꯒꯠꯂꯛꯄꯁꯤ ꯗꯥꯎ ꯌꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯗꯥꯎ ꯄꯠꯇꯣꯏꯔꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯍꯦ ꯃꯤꯑꯣꯏꯕ ꯅꯪꯁꯦ ꯑꯉꯛꯄꯅꯤꯀꯣ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯕꯅꯣ ꯀꯩꯝꯇ ꯍꯦꯛ ꯈꯟꯗꯦꯅ ꯃꯁꯥꯒꯤ ꯏꯖꯠ ꯐꯥꯎꯕ ꯌꯦꯡꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯐꯪꯅꯤ ꯍꯥꯏꯔꯗꯤ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯗꯣ ꯃꯄꯥ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥꯗꯣ ꯃꯄꯥ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯅꯨꯡꯁꯤꯕꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯅ ꯃꯄꯥ ꯃꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯋꯥꯗꯤ ꯅꯠꯇ꯭ꯔꯤ ꯈꯔ ꯃꯈꯩꯗꯤ ꯌꯥꯗ꯭ꯔꯦ ꯃꯆꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕꯁꯤꯡꯗ ꯍꯥꯏꯕꯗ ꯃꯄꯥ ꯃꯃꯥꯗꯨꯅ ꯌꯥꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯃꯆꯥꯁꯤꯡꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯂꯛꯏ ꯃꯤ ꯑꯃꯒ ꯑꯃꯒ ꯁꯛꯂꯣꯟ ꯁꯛꯇꯥ ꯈꯦꯠꯅꯕꯒꯨꯝ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯈꯦꯠꯅꯩ ꯈꯔ ꯑꯃꯅ ꯃꯕꯨꯛꯆꯦꯜ ꯁꯦꯠꯄ ꯈꯔ ꯑꯃꯅ ꯆꯝꯕ ꯈꯔ ꯑꯃꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯔ ꯑꯃꯅ ꯎꯁꯤꯠꯇꯕ ꯁꯨꯅꯤꯇꯥꯅ ꯀꯩꯅꯣ ꯏꯆꯥꯁꯤꯡ ꯑꯁꯤꯗꯤ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯤꯗ ꯃꯉꯥꯜꯅ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯚꯦꯂꯤꯗꯤꯇꯤ ꯀꯌꯥꯒꯤꯅꯣ ꯅꯣꯡꯃꯒꯤꯔꯣ
ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤꯀꯣ ꯁ꯭ꯀꯨꯜ ꯆꯠꯀꯦꯕ ꯕꯦꯟꯁꯀ ꯗꯦꯛꯁꯀꯗꯣ ꯊꯨꯗꯦꯛꯑꯝꯒꯦ ꯍꯥꯏꯔꯣ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣ ꯏꯃꯥ ꯀꯩꯁꯨ ꯅꯠꯇꯤꯌꯦ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯃꯉꯥꯜꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ ꯀꯔꯝꯕ ꯏꯃꯥꯅꯣ ꯈꯪꯗꯦꯕ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯏꯁꯧ ꯂꯥꯡꯉꯤ ꯆꯠꯀꯦ ꯍꯥꯏ ꯏꯁꯧ ꯂꯥꯡꯉꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯕ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯁꯨꯛꯈꯪ ꯈꯪꯗꯦꯕ ꯌꯨꯝꯒꯤ ꯃꯊꯥꯕꯨ ꯁꯥꯒꯗ꯭ꯔꯥ ꯅꯨꯄꯤꯒꯤ ꯃꯊꯥꯕꯨ ꯁꯥꯒꯗ꯭ꯔꯣ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕꯀꯣ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ ꯐꯥꯔ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯀꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯨꯝꯍꯩꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯃꯗꯨꯒꯤ ꯇꯝꯅ ꯂꯥꯏ ꯑꯅꯤꯗꯨꯅ ꯀꯩꯗꯧꯈ꯭ꯔꯖꯥꯠꯅꯣ ꯇꯨꯔꯦꯜ ꯃꯈꯥꯗ ꯂꯣꯡꯉ ꯂꯩꯈ꯭ꯔꯖꯥꯠꯂꯣ ꯀꯥꯟꯗꯦ ꯐꯣꯟ ꯇꯧꯁꯤꯟꯒꯦ ꯃꯉꯥꯜꯅ ꯔꯣꯁꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯔꯣꯁꯟꯅ ꯍꯜꯂꯣ ꯑꯦꯁ ꯄꯤ ꯁ꯭ꯄꯤꯀꯤꯡ ꯃꯉꯥꯜꯅ ꯅꯣꯏ ꯅꯄꯥ ꯃꯤꯅꯤꯁꯇꯔ ꯁ꯭ꯄꯤꯀꯤꯡ ꯔꯣꯁꯟꯅ ꯌꯦꯁ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁ꯭ꯀꯨꯜ ꯆꯠꯂꯨꯁꯤꯗꯅ ꯇꯜꯂꯦꯗ ꯁ꯭ꯀꯨꯜꯒ ꯆꯠꯅꯤꯡꯗ꯭ꯔꯦ ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯔꯦ ꯋꯥꯈꯜꯗꯣ ꯀꯣ ꯅꯨꯡꯉꯥꯏꯔꯣ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ ꯑꯃꯗꯁꯨ ꯍꯥꯏꯈ꯭ꯔꯣ ꯂꯣꯏꯁꯤꯜꯂ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯃꯤꯅꯥꯏ ꯊꯝꯃꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯃꯉꯥꯜꯁꯨ ꯐꯣꯟꯗꯣ ꯐꯠꯀꯏ ꯁꯛꯇꯥꯊꯤꯁꯤꯗꯤ ꯑꯩꯉꯣꯟꯗꯒ ꯑꯃꯨꯛ ꯈꯗꯥꯡ ꯅꯣꯝꯁꯤꯜꯂꯛꯏꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯒꯥꯏꯅ ꯀꯥꯟꯗꯦ ꯏꯔꯨ ꯂꯨꯔꯨꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯀꯨꯜ ꯆꯠꯂꯒꯦ ꯃꯉꯥꯜꯁꯨ ꯏꯔꯨ ꯀꯟꯅ ꯂꯨꯖꯔꯤ ꯏꯁꯩꯒꯁꯨ ꯑꯃꯨꯛꯃꯨꯛ ꯁꯛꯂꯤ ꯋꯥ ꯍꯥꯏꯁꯤꯅꯤ ꯃꯁꯛꯇꯨꯒ ꯑꯩꯒꯤ ꯏꯇꯣꯏꯗꯅ ꯀꯅꯥꯏ ꯃꯇꯨ ꯑꯣꯏꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯔꯦꯍꯦ ꯍꯣꯔꯦꯟꯅꯤ ꯂꯣꯀꯦꯁꯟꯗꯣ ꯀꯗꯥꯏ ꯇꯥꯖꯥꯠꯅꯣ ꯃꯗꯨꯏ ꯅꯨꯄꯤꯗꯨꯕꯣ ꯍꯦ ꯂꯥꯡꯂꯦꯟ ꯅꯪꯗꯤ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯔꯤꯌꯦ ꯅꯪꯒꯤ ꯅꯇꯣꯡ ꯀꯨꯏꯅ ꯏꯟꯅꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯃꯉꯥꯜ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯋꯥꯈꯜꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯔꯤ ꯔꯣꯁꯟꯒ ꯁꯨꯅꯤꯜꯒꯁꯨ ꯐꯠ ꯐꯥꯎꯖꯤꯜꯂꯛꯂꯤ ꯔꯣꯁꯟꯅ ꯂꯣꯏꯗ꯭ꯔꯤꯕ ꯍꯨꯏ ꯍꯨꯔꯥꯟꯕ ꯁꯨꯅꯤꯜꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯛꯁꯤꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯅ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯗ ꯁꯦꯠ ꯊꯥꯖꯤꯟꯕ ꯃꯉꯥꯜꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯣ ꯅꯣꯏꯅꯦ ꯅꯌꯥ 30 ꯍꯧꯔꯤꯗꯣ ꯄꯨꯂꯞ ꯊꯨꯗꯦꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯔꯣꯁꯟꯅ ꯅꯪꯅ ꯊꯨꯗꯦꯛꯄꯤꯗ꯭ꯔꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯣꯏ ꯀꯦꯟꯈ꯭ꯔꯗꯧꯅꯤ ꯃꯤꯅꯥꯏꯁꯤꯗꯤ ꯁꯨꯅꯤꯜꯅ ꯆꯠꯅꯕ ꯇꯧꯁꯦ ꯈꯔ ꯈꯔ ꯅꯥꯟꯅ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯃꯤꯟꯅꯔꯗꯤ ꯃꯉꯥꯜꯅ ꯑꯅꯥꯟꯕꯧ ꯁꯛ ꯐꯖꯕ ꯏꯃꯨꯡꯉꯣ ꯑꯃꯣꯠꯄ ꯐꯨꯋꯥꯎꯅꯕꯧ ꯆꯠꯂꯣ ꯅꯪꯗꯤ ꯂꯩꯈꯣꯝ ꯃꯔꯛꯇꯔ ꯀꯩꯅꯣ ꯑꯣꯟꯕ ꯁꯥꯟꯅꯧꯆꯣ ꯔꯣꯁꯟꯅ ꯌꯥꯔꯦ ꯅꯒꯨꯟ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯅꯁꯛꯁꯤꯡꯗꯨꯒ ꯑꯩ ꯌꯧꯕꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯃꯉꯥꯜꯅ ꯌꯥꯎꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯍꯩꯅꯧ ꯃꯔꯨ ꯃꯥꯟꯕꯁꯦ ꯑꯁꯨꯝꯅ ꯃꯣꯏ ꯑꯍꯨꯝꯁꯨ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯂꯤ ꯁ꯭ꯀꯨꯜ ꯌꯧꯔꯒ ꯀ꯭ꯂꯥꯁꯇ ꯆꯪꯉꯛꯂꯤ ꯑꯣꯖꯥ ꯃꯊꯪ ꯃꯊꯪ ꯆꯪꯉꯛꯇꯨꯅ ꯀ꯭ꯂꯥꯁꯁꯨ ꯂꯧꯔꯝꯃꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯉꯥꯜꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯨꯇꯤ ꯂꯧꯔ ꯆꯠꯈ꯭ꯔꯅꯤ ꯅꯣꯏ ꯑꯍꯨꯝꯗꯤ ꯑꯗꯨꯝ ꯂꯩꯍꯧꯀꯣ ꯔꯣꯁꯟꯅ ꯀꯔꯤꯕ ꯁ꯭ꯀꯨꯜꯁꯨ ꯅꯪꯅ ꯆꯠꯁꯦꯅ ꯍꯧꯔꯒ ꯅꯪꯒꯤꯁꯤꯗꯤ ꯖꯪꯒꯜꯗ ꯁꯥ ꯇꯥꯟꯕ ꯆꯠꯁꯦꯅ ꯍꯧꯔꯒ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯥ ꯃꯌꯥꯝꯗ ꯂꯪꯁꯤꯜꯂꯝꯕꯩ ꯋꯥꯅꯤꯅꯦ ꯃꯉꯥꯜꯅ ꯑꯗꯨꯏ ꯅꯠꯇꯦꯕ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯇꯟꯕꯒꯤꯅꯦꯕ ꯁ꯭ꯀꯨꯜ ꯆꯠꯁꯦꯅ ꯍꯧꯕꯅꯦꯕ ꯏꯃꯥꯅ ꯉꯥꯡꯃꯟꯕꯗ ꯂꯩꯕ ꯉꯝꯗꯕꯩꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯨꯁꯦꯅ ꯍꯧꯕꯅꯤ ꯁꯨꯅꯤꯜꯅ ꯍꯦꯔꯥ ꯃꯗꯨ ꯌꯥꯔꯣꯏꯗ ꯅꯊꯟꯗ ꯁꯨꯇꯤ ꯂꯧꯔꯒ ꯆꯠꯈꯤꯕꯗꯤ ꯃꯉꯥꯜꯅ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯝꯇ ꯁꯦꯟꯅꯧꯒꯦ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯔꯣꯁꯟꯅ ꯑꯗꯣ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯗꯨꯁꯨ ꯌꯦꯡꯕ ꯑꯣꯏꯅ ꯃꯉꯥꯜꯅ ꯉꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯁꯨꯇꯤ ꯂꯧꯔꯒꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯧꯔꯗꯤ ꯌꯥꯔꯛꯑꯔꯣꯏꯕ ꯁꯨꯅꯤꯜꯅ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯍꯥꯟꯗꯤ ꯃꯤꯠꯁꯤ ꯈꯠꯆꯤꯜꯂꯝꯃꯤꯕꯣ ꯔꯣꯁꯟꯅ ꯅꯪꯗ ꯅꯠꯇꯦꯕꯣ ꯑꯩꯉꯣꯟꯗꯁꯨ ꯅꯣꯛꯁꯤꯜꯂꯝꯕꯩ ꯋꯥꯅꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯁꯨ ꯃꯉꯥꯜ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ ꯅꯨꯄꯤꯗꯨꯅ ꯅꯣꯏ ꯑꯍꯨꯝꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯔꯣꯁꯟꯅ ꯀꯩ ꯄꯥꯝꯃꯦ ꯁꯤꯗꯩ ꯅꯨꯄꯥꯁꯦ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯈꯪꯅꯁꯦꯅ ꯍꯥꯏꯌꯦ ꯁꯨꯅꯤꯜꯅ ꯍꯣ ꯃꯉꯥꯜ ꯂꯣꯏꯔꯦꯗꯅ ꯁꯣꯏꯗꯅ ꯌꯥꯔꯛꯑꯅꯤ ꯅꯨꯄꯤꯗꯨꯅ ꯌꯥꯔꯣꯏꯅꯦ ꯍꯥꯏꯔꯣ ꯃꯉꯥꯜꯅ ꯑꯃ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯃꯨꯛ ꯍꯧꯔꯦ ꯇꯜꯂꯦ ꯍꯥꯏꯔꯣ ꯇꯜꯂꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯗ ꯅꯪꯒꯨꯝꯕ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯌꯨ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯉꯥꯜꯅ ꯃꯁꯛꯁꯤꯡꯁꯤꯒ ꯐꯖꯕ ꯑꯩꯈꯣꯏꯁꯤ ꯌꯥꯗꯦꯕ ꯅꯨꯄꯤꯅ ꯍꯦꯛꯇ ꯀꯣꯏꯇꯥꯟ ꯇꯥꯅꯤꯡꯉꯦꯕ ꯔꯣꯁꯟꯅ ꯈꯔ ꯄꯛꯄ ꯋꯥꯠꯂꯤ ꯃꯉꯥꯜꯅ
Noi ngang horo ai matam se yadre chale ko Rosanda tawri si ngoni adudi ai su chali nang le horo Suninna Huran basa nang fatta ba noi khak tangam bro ai su nei gi khangni ba amda chat mina roi Mangaldo Firona na loisilaga langin hoigi college lagli Rosan sulagi Sunil suyong silagli ahum do na rafau amata sukong nande mai thokpa ngairaga le Ngayhak tang nairanga langin hoigi kangbu duso nong tana thorakli Langlin na adudi chatlagi ko aikoi masa ngaire leire ba Priyana chalo aikoi gi swada leire Bemana Hayang mo thinarasi ko ada leire ai gi so Nupi ahum duso moi hero gi gari sing duda kakhanakre aduga gari sing du thokre Somda nupa ahum duso tingak yeng duna lehori Mangalna Pura mo ngamani ne Film mali adui dei su tanare Nupa ahum duso moi na thokpa pamjaba nupi sing dungi matung inakre Mangal so langlen kana tanaragli machin du sumrum soli Ngasi na mo kai chaliba Ngasi nupi senabada awa ba ba do ore Kamdong ni toriside Ngasi di restaurant do inta do jalo Khabaga langlin ga so restaurant amagi mamang da khamli Khabana Ngasi di si sangor se Langlin na Hoidada ado kui di kuyum se ko Lao se jangase Langlin ga khabaga so manung da changkre Mangaldi makhoi ani gi matau do uraga awa ba ba do ore Koino ngasi nupi sibo Restaurant na tradi changpham le jalo Ngasi ne sarok tana ba Moi ni gi de to thugai ni ko Kayang kui di jano Khabana Phamosida Hoidada ado kai gi no mai sia ma mi sibo Mi program la ko me am se loi unaradi kai ne roi dro Oh Kai cha sige Ama hikte ai Napa ma changak tuna Kai cha sige Khabana Chocolate amaga coffee ani ga bibiyo Phani Nupa du su thokre Khabana Langlen ai se kyam nushige Kaino amung nong na ngai sibo Khabana langlen gi makutto pai bahurakli Aduga mamai da so nan bahurakli Langlen mamai da thenglak paduda haina da ba faurakli Kaino da thado se mi uroi ba nangai khakta khangnaraga loire Khabana tapna langlen gi pambom da pai bahurakli Somna mangal do leiba yaraktre Mangalna Hera usittaba ituga loina second olamani Ahikta sanga yengena Mangal so manung da changi tobaga langlen chentorai Mangaldi pungangakre Khabana Ngai kubse langlen aina isim da tawba Langlena Tumi layo taning di Ay sana na khaliba nupi do adu manbra Langlen si mi mamang sida lao chang si Khabaso langlen ki khudang do pairaga chingli Thado haibane Khabana Kokla oi mi nuraga kaino khankrani Mangal sa tumi ni ngammadagi wangangagli Kaino tawbiri siwa Hero ay leire haibasi kemda kangbidrabo Langlen so fatnon thorakli Langlen mangalo badangakre Langlen mangalgi manakta chensilakli Khabana Langlen kaino tawidubo lao changase Mina uraga aikoi ni khatama malani Mangalna Songi sibo kaino Nupi masana yadraga ay nak chensilaysa nami tudro Khabana Sida nangi na tholaite lao Langlen Khabaso Langlen gi makutto pairaga chingi manganda mo phai Langlen na Khabagi mamai da khupang na thai Nang na hairaga ay ni teagadra Ay di dada se yam chamba mi man bane Aduga nang di nupi gi zatpo kaisu leita na khanba mi ne Langlen Mangalna Aina nangonda warning pikraba natro Restaurant pusilaga nakuna sasang haiba natro Maduna takpadi aibu kaisu leita na khali natro Khabana Hey Nangai kanano si masakhang dramali Nang lokap tanam siluro Mangalna
ꯑꯝꯇꯕꯨ ꯅꯣꯛꯀꯤ ꯑꯦꯁꯥꯏ ꯅꯠꯇ꯭ꯔꯣ ꯕꯥꯛ ꯂꯥꯎ ꯊꯥꯖꯤꯜꯂꯛꯑꯅꯤ ꯅꯣꯏꯒꯨꯝꯕꯁꯤ ꯍꯥꯠꯇꯣꯛꯄꯤꯕꯅ ꯐꯕꯅꯤ ꯑꯃꯨꯛꯁꯨ ꯃꯉꯥꯜꯗꯣ ꯃꯈꯥ ꯇꯥꯔꯛꯂꯤ ꯅꯨꯄꯤꯁꯤꯡꯕꯨ ꯀꯩꯁꯨ ꯂꯩꯗꯅ ꯈꯟꯕ ꯅꯆꯜ ꯅꯆꯦꯒ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯑꯩ ꯂꯩꯅ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡꯗꯒ ꯄꯥꯏꯔꯗꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯕ ꯅꯪ ꯑꯣꯏꯅ ꯂꯣꯀꯞꯇ ꯅꯝꯁꯤꯟꯒꯗꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯉꯥꯜ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯊꯧꯈ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯃꯉꯥꯜꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ ꯂꯥꯡꯂꯦꯟꯗꯤ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯁꯣꯝꯗ ꯃꯉꯥꯜꯗꯤ ꯋꯥꯈꯜ ꯀꯟꯅ ꯅꯨꯡꯉꯥꯏꯔꯛꯂꯤ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤ ꯄꯣꯠꯅꯤ ꯃꯉꯥꯜ ꯋꯥꯈꯜꯗ ꯈꯟꯖꯩ ꯉꯁꯤꯗꯤ ꯐꯤꯜꯝ ꯍꯧꯕ ꯌꯥꯔꯅꯤ ꯃꯁꯛꯁꯤ ꯀꯌꯥꯝ ꯏꯪꯅ ꯐꯖꯩꯅꯤ ꯌꯦꯡꯉꯨ ꯅꯥꯁꯦꯞꯇ ꯌꯦꯡꯕꯁꯤꯗꯤ ꯃꯩ ꯇꯥꯔꯦ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯄꯨꯔꯥ ꯄꯤꯌꯣꯔ ꯍꯦꯔꯣ ꯄꯣꯔꯇꯦꯕꯜ ꯍꯦꯔꯣ ꯑꯣꯏꯔꯗꯧꯅꯤ ꯃꯁꯛꯁꯤ ꯅꯨꯡꯁꯤꯕꯅ ꯃꯈꯖꯥꯏꯁꯤ ꯁꯤꯛꯇꯠꯅꯤꯡꯕ ꯑꯃ ꯌꯥꯎꯔꯤ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯁꯤꯕꯣ ꯅꯥꯀꯜ ꯑꯃꯗ ꯑꯗꯨꯝ ꯑꯣꯟꯊꯣꯛ ꯂꯩꯔꯤꯁꯤꯕꯣ ꯑꯩ ꯁꯥꯎꯔꯛꯇꯅ ꯌꯨꯝꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄꯨꯅꯤꯀꯣ ꯂꯥꯡꯂꯦꯟꯅ ꯀꯩꯗꯧꯔꯦ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯗꯤ ꯃꯉꯥꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯁꯨꯝ ꯊꯧꯔꯛꯄꯅ ꯏꯁꯄꯤꯁꯤꯌꯦꯜ ꯍꯣꯇꯦꯜ ꯑꯃꯗ ꯈꯥꯝꯂꯤ ꯃꯉꯥꯜꯅ ꯀꯨꯝꯃꯣ ꯂꯥꯛꯑꯣ ꯅꯪ ꯅꯁꯥꯗꯣ ꯋꯥꯔꯅꯤ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯎꯁꯤ ꯂꯥꯛꯑꯣ ꯂꯥꯡꯂꯦꯟꯁꯨ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯑꯅꯤꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯁꯤꯠ ꯑꯃꯃꯝꯗꯨꯗ ꯐꯝꯂꯤ ꯄꯥꯈꯠꯀꯅꯨꯀꯣ ꯁꯤꯗꯤ ꯔꯦꯁꯇꯨꯔꯦꯟ ꯅꯠꯇꯦ ꯑꯣꯄꯟ ꯁ꯭ꯄꯦꯁꯅ ꯂꯩꯔꯤꯁꯤ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡꯁꯨ ꯑꯍꯜꯁꯨ ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯣ ꯆꯤꯡꯅꯗꯦꯗ ꯀꯩ ꯆꯥꯁꯤꯒꯦ ꯀꯦꯝ ꯆꯥꯅꯤꯡꯗꯦ ꯀꯦꯝꯇ ꯆꯥꯗꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣꯐꯤ ꯑꯃꯗꯤ ꯊꯛꯎꯀꯣ ꯀꯣꯐꯤ ꯑꯅꯤꯇ ꯃꯉꯥꯜꯅ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯋꯥ ꯈꯔ ꯉꯥꯡꯉꯣ ꯃꯤꯡꯗꯣ ꯑꯝꯇ ꯃꯉꯥꯜ ꯀꯧꯏ ꯑꯩꯒꯤ ꯅꯂꯥ ꯑꯩ ꯈꯪꯖꯔꯦ ꯄ꯭ꯔꯤꯟꯁꯦꯁ ꯂꯥꯡꯂꯦꯟ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯤꯟꯁꯦꯁꯇꯨꯗꯤ ꯌꯥꯎꯗꯦ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯈꯥꯕ ꯀꯧꯏ ꯃꯉꯥꯜ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯅꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯃꯥꯡꯉꯝꯕꯁꯨ ꯌꯥꯏ ꯏꯖꯠ ꯍꯥꯏꯕꯗꯣ ꯃꯥꯡꯈꯤꯕ ꯌꯥꯏ ꯀꯔꯤꯕ ꯃꯥꯅ ꯅꯪ ꯅꯁꯥ ꯁꯣꯜꯂꯛꯄ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯃꯉꯥꯜꯗꯣ ꯁꯥꯎꯒꯠꯂꯛꯂꯤ ꯀꯩꯅꯣ ꯑꯝꯇ ꯐꯝꯃꯨꯁꯦ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯁꯣꯜꯂꯛꯇꯤꯌꯦ ꯈꯨꯗꯥꯡꯕꯨꯗꯤ ꯄꯥꯏꯔꯛꯏ ꯑꯩꯅ ꯃꯉꯣꯟꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈ꯭ꯔꯕꯅꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯍꯥꯠꯇꯣꯛꯀꯦꯅ ꯇꯧꯕꯅꯤ ꯃꯤ ꯍꯥꯠꯄꯗꯤ ꯐꯠꯇꯤꯌꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯅ ꯍꯦꯛ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯅꯪꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯀꯩꯗ ꯅꯣꯛꯅꯤꯡꯉꯤꯕ ꯅꯪꯗ ꯅꯠꯇꯦꯕꯣ ꯃꯣꯏ ꯑꯅꯤꯗꯣ ꯑꯗꯨꯁꯨ ꯅꯣꯛꯅꯤꯡꯉꯤ ꯅꯣꯏ ꯑꯍꯨꯝꯁꯦ ꯄꯨꯂꯞ ꯅꯣꯛꯅꯤꯡꯕ ꯌꯥꯝ ꯅꯣꯛꯀꯅꯨ ꯅꯌꯥꯗꯣ ꯂꯣꯏꯅ ꯀꯦꯟꯈꯤꯅꯤ ꯅꯣꯛꯄꯁꯦ ꯌꯥ ꯀꯦꯟꯅꯕ꯭ꯔꯣ ꯅꯣꯛꯄ ꯍꯦꯟꯖꯤꯜꯂꯗꯤ ꯑꯗꯨꯝ ꯀꯦꯜꯂꯅꯤ ꯑꯗꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯉꯥꯜ ꯅꯪꯗꯤ ꯀꯥꯏꯗꯒꯤꯅꯣ ꯄꯣꯔꯣꯝꯄꯥꯠꯇꯩꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯄꯪꯂꯩ ꯂꯩꯔꯤꯗꯨꯅꯤ ꯅꯪꯁꯦ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯅꯤꯌꯦ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯣ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯌꯨꯝꯗꯁꯨ ꯍꯜꯂꯛꯇꯦꯅ ꯍꯥꯏꯔꯝꯕꯅꯤꯌꯦ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯃꯣꯏꯁꯨ ꯍꯜꯂꯛꯂꯤ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝ ꯌꯧꯗꯨꯅ ꯒꯥꯔꯤꯗꯣ ꯈꯥꯝꯂꯤ ꯂꯥꯡꯂꯦꯟꯅ ꯅꯪꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯣ ꯏꯁ ꯃꯇꯥꯡ ꯆꯥꯅ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯌꯦ ꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯑꯗꯣ ꯆꯪꯉꯦꯀꯣ ꯆꯪꯉꯣ ꯂꯥꯡꯂꯦꯟꯁꯨ ꯆꯪꯈ꯭ꯔꯦ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯊꯣꯛꯑꯝꯃꯨꯗꯅ ꯂꯥꯡꯂꯦꯟꯁꯨ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯉꯥꯜꯗ ꯌꯦꯡꯉꯛꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯆꯪꯈ꯭ꯔꯦ ꯑꯁ ꯆꯥꯛꯑꯦꯗ ꯄꯥꯈꯪ ꯊꯃꯣꯏꯁꯤ ꯄꯥꯏꯊꯣꯛꯀꯦ ꯇꯧꯏ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅꯣꯛꯁꯤꯗꯅꯤ ꯑꯩꯅ ꯉꯥꯎꯔ ꯆꯠꯀꯦ ꯇꯧꯔꯤꯁꯦ ꯑꯌꯥ ꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯁ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯗ꯭ꯔꯦꯅꯦ ꯃꯪꯗ ꯄꯩꯁꯥ ꯌꯥꯝ ꯈꯨꯜꯂꯒ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯐꯃꯨꯡꯗ ꯂꯩꯔꯝꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗ ꯍꯣꯏꯗ ꯀꯣꯟꯅ ꯂꯧꯔꯒꯦ ꯃꯉꯥꯜꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯁꯀꯤꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯩꯗ ꯅꯍꯥꯟꯈꯩ ꯃꯇꯝꯒ ꯃꯥꯟꯅꯗꯦꯗ ꯏꯃꯥ ꯅꯪꯅ ꯌꯦꯡꯁꯤꯟꯕꯁꯦ ꯌꯦꯡꯁꯤꯟꯅꯗꯀꯣ ꯅꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯍꯣ ꯑꯗꯨ ꯕꯕꯥ ꯏꯃꯥ ꯍꯣꯏꯗꯤ ꯄꯥꯈꯠꯂꯤꯅꯦ
matam ka fatabasida. Hoiba aisu loina gyan taiba. Mapa mama oibasingna machasingidama kayagi mati wasai haibase noidi khangamoi. Nakoini yumdagi chathokibase ꯑꯩꯈꯣꯏꯗꯤ ꯏꯁꯥꯁꯤ ꯂꯩꯐꯝ ꯑꯃ ꯈꯪꯗ꯭ꯔꯤꯕꯅꯤ ꯇꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯤꯗꯨꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯟꯕ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯤ ꯏꯕꯦꯝꯃ ꯅꯪ ꯅꯨꯄꯤꯅꯤ ꯆꯦꯛꯁꯤꯜꯂꯨ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯎꯔꯤꯕ ꯄꯥꯎ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯁꯤꯔꯝꯃꯤ ꯇꯨꯔꯦꯜ ꯃꯈꯥꯗ ꯇꯥꯔꯝꯃꯤꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯊꯅꯝꯃꯤꯒ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯈꯟꯕꯗ ꯋꯥꯗꯕ ꯉꯝꯗ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄꯗꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯆꯪꯂꯒ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗ ꯈꯪꯉꯤ ꯃꯉꯥꯜ ꯅꯪꯅ ꯉꯁꯤ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯏꯖꯠꯁꯦ ꯃꯥꯡꯉꯝꯕꯁꯨ ꯌꯥꯏꯀꯣ